यूक्रेन की किंडरगार्टन अमगी मनाक्ता चोपर काइबगी थौदोक्ता इंटीरियर मिनिस्टर याउना मियोई तरागा निपान सिखरे किप्तगी खरा लापथोंगना लैबा किंडरगार्टन स्कूल की मनाक नकना ngarang यूक्रेन की चोपर अमा काइबदा लैबाक असगी इंटीरियर मिनिस्टर अमदे पिकलिबा अंगांग अहुम याउना पुन्ना मियोई तरागा निपान सिखरे हाइरे लैबाक असगी कैपिटल किप्ता लैबा कंप्यूटर टाउन मनाक्ता लैबा ब्रोवरी गे रेसिडेंशियल बिल्डिंग अमगा हेक थंगना लैबा किंडरगार्टन स्कूल अमगी मनाक्ता चोपर अदु काइदुना तारखिबा नै State Emergency Service की चोपर अदु ब्रोवरी मनाक्ता काइबगी थौदोक अदुदा लैबाक असगी इंटीरियर मिनिस्टर की लीडर अदु सिखिबनी हाइना यूक्रेन पुलिस सर्विस की हेड इगोर केलिमेंकोना थादोरकपा चेरोल अमना फोंदोरखरे थौदोक अदुदा इंटीरियर मिनिस्टर डेनिस मोन्स्ट्रिके अमदि महाके फर्स्ट डिप्यूटी येब्जेनी येनिनसु सिखे किब रीजन की गवर्नर ओरिबा एलएचके कुलेवाना थौदोक अदुदा सिखिबा मिगी मसिंग ख्वाइदगी नौना खंखिबदा पिकलिबा अंगांग अहुम याउना मियोई तरागा निपान सिखरे हाइना फोंदोरखरे पावासिना मखाताना चोपर काइबदुदा पिकलिबा अंगांग तरागा मंगा याउना मियोई कुनगा मापन साथीना सोगपन नंगले मखोइदा मथौ ताबा सेक्शन थौरांग अमदे लाइंगबगी थबक चथरी हाइना इगोरना फोंदोरखले AFP जर्नलिस्टिंग न मफम अदुदा थोकपा थौदोकसिंग मिन्ना उबा पाउदम अमदा हाइ ब्रोवारीदा इमरजेंसी वर्कर्स अमदे फायर फाइटर कयाना मफम अदुदा थोमजिनखिबा उइ चोपर अदुगे रोटरी ब्लेड सिंह मनाक नकपद लेबा बिल्डिंग सिंह थुगाइरमबगी सक्तम सिंहसु उबा फंखि हाइना पाउदम लग्ले यूक्रेन पुलिस सर्विस न फोंदोरकपदा ngarang anganba ayukta chopper adu kaibaga miyoi mapan mafam aduda sire haiba khangba ngamkhe laikhidraba interior minister Denis masagi chahi nifugani thoi sukhre mahak Ukraine ki president Zelensky gi yamna maru oiba party ki member ama nei mahak luhongduna macha ani leiraba miyoi ni haire Zelensky gi advisor Anton Grasenko na thoki ba thokdok adu ki thamoi sokpa awaba paujel ama da hai mahak lunati na ba mahak ke marup sing na yamna khudong thiba thokdok ama da laikhidabada thamoi sokna awaba phongdok le hauzik phawbagi oina sopar adu matau karamna kai khibano haibage chap chap wafam amata phongdoroktre nongthakta plane natraga chopper kai bai base Ukraine leibaki oina mamang sahidagi yamna toina thokpa thokdok ama oiragle taseng namak thokdok sing ase Soviet era ki matamda sizinaramba infrastructure natraga chahi yam lakpa aircraft sing oibana masigi maram ama oiba yai haiba motsu phongdok narakle Ukraine ki presidential advisor Resigned Toukhre Dnipro city na yamdrabada miyoi nifuga mathoi sikhiba Russian missile ama Ukraine kap thakre haina mahangna phongdokhiba wafam sing adugi matangda miyam gi akanba kholau longrkiba matung Ukraine gi presidential advisor Oleksiy Arestovich na ngahan leibak pokpa numitta mahak resign tawre haina phongdokre telegram messaging app ama da thagatpa post ama da Arestovich na mahake wafam sing adu amuk handoktuna amasung miyam da lale haijaduna Facebook ta magi pham thadokpa adu laukthokhe Russia gi KH-22 missile amana apartment apex ama da pankhi haina Ukraine gi Air Force Authority na haikhe hairiba Russia gi missile adu kapthabang ngamba khulai Ukraine gi leite haina Ukraine Air Force adu na phongdokhe residential building ama Russia gi missile na pankhiba adu gi maram adu matam sadringaida aina aranba mawongda phongdokhiba adu na thamoi sogalaba Dnipro gi miyam amasung mipum khudingmak loinana victim sing amasung makoi gi mari mata singda ina thamoi sengna lale haijari haina Ukraine gi presidential advisor aduna ekhe maraksida Ukraine gi nongpok thangba Donetsk region da Russia na hapa authorities ta akan balan songnariba sol mining town adugi matang da makoina hanadagi haidagli bawapam adu amukhanduna haujik laibak adu Soledar town adu mapung phana paide haina ngarang yumsa kaisa numita phongdokre Donetsk People's Republic territory adu da Russia gi troops singna Soledar liberate tawre haina makoina telegram da post ama da haikhe irai numita Russia na makoi gi forcing na Soledar paide haikhe adubo madugi matungda Ukraine gi president Volodymyr Zelensky na Soledar amasung atai nongpok thangba town sing amasung city sing ge lana du makha chathari haikhi bane Russia gi president Vladimir Putin na masigi mamangda ningthauka ba numitta nongsup laibak sing na Ukraine da khusukhlai sing pisilakpa hena hengalakli ba du chaikhre Turkey gi president Recep Tayyip Erdogan ga phone taunaba ma da Vladimir Putin na kip na phatta ba mang takhan bagi policy ama chathari amasung western sponsor sing ge sagat paga loina na yengthina be hena kansilana na ba honari haikhe Turkey na Russia amasung Ukraine gi marakta tungkoi ba santi thamna ba thaurang tauri haina President Erdogan na amuka na chena haikhe India Russia JV na Amethi da sakiba ke 203 rifles ki ahan ba base puthok ba hokre Amethi district laiba Korwa ordnance factory na 7.32 mm
Kalashnikov AK-203 assault rifles ki ahanba batch adu puthokpa haukhre madu Indian Army da piba thunamak hauraga nei masiga loinana Indiana malem da fauraba brand Kalashnikov ki AK-200 series assault rifles puthokpa haubada Indiana ahanba laibak oire anoba AK-200 series assault rifles sing asi hanagi AK scheme reliability durability amasung each of management ki khudongchaba pumnamak adu lai maduga loinana khulai sing asi makhoida high-tech additional equipment hapsin ba yaba amasung ergonomics ki oina malem gi manungda firearms singi khwaidagi nauba mathau taba sing adusu mapung phana phanganba ngami haina Russian state na control tauba intermediary Rosboron export na haikhe aroi bada tabi ribapum namak po thagat chare